ngasi November 13 angangi nimit ka mari leinana luang thangta ekadabina singduna khurai kongpal sajor lekai community hall da angangi nimit thoram pangthokre social worker L Jayananda Maitai Huyan Lalong Thangta Association President Hais Prem Kumar amadi Democratic Student Alliance Manipur Desam ki President Edison Nangmeirak Pamna thoram aduda saruk yakhi Diwali ki kumai lakpada ngamkhaida leiriba lanmi singgi mingda thawmai amamam katpinaba Prime Minister Narendra Modi na laibak miyam da pauzal pirakle Prime Minister ki pauzal da laibak asigi ngamkhaibu akiba leitana ngak seliba lanmi singbu aikhoi pumnamakna ikai khumna phamthok I hairi World Diabetes Day ga mari leinana ngasi nongmagi oiba free health checkup tawbagi thoram ama Kaisampata leiba BJP Manipur Pradesh ki office da pangthokre BJP Manipur Pradesh ki makhada leiba medical cell na sinduna pangthokiba free health checkup aduda BJP gi karyakarta kayana checkup tawki Malem yoinu COVID-19 positive oiba missing crore manga lakh kuntra humdoi lising taramapan ga chamri humdoi sukre Laina asina maram oiduna laikidaba missing na lakh tara humdoi lising aniga Nipan sukre Malem gi leibak singi marakta US na positive oiba masing khwaidagi yamdi India gi oina house phawbada positive oiba mioi lakh marfutaret lising kunipan ga chatrat marfutara manga sukre amadi laikana bangamdana COVID-19 na maram oiduna laikidabana mioi lakh ama lising kunipan ga chatruk humpunipan sukre External Affairs Minister S. Jaishankar ngasi pangthok kadoriba taramanga suba East Asia Summit da India gi mihut oina saruk yagadori Vietnam gi Prime Minister Nguyen Juan Phuc na chair lauduna pangthok kadoriba summit asida East Asia laibak taragani panna saruk yagani Hindu lining satpa singi Diwali kumaina lakpada Manipur Legislative Assembly Speaker Y. Khem Chan na yaipa pauzal pirakli Speaker ki pauzal da kumai asina lakpada amambabu angan bana amadi phattababu achumbana maithiba piba oirasanu hairi